Pauchedi Mpok Pamaro Pau Kharab de Toukhre, Amit Shah AIIMS the Laying Toukhre. Union Home Minister Amit Shah Covid-19 positive Oibadegi, Hospital the Laying Lurabadegi, discharge Tauruktuna, Masagi Mundal Era Matung the Amukan Namasano Badegi, Ngasi All India Institute of Medical Sciences AIIMS the Amit Toukhre Aire. Union Home Minister Amit Shah Asit Mayum the Laying Matam Damhaki, Hakchanggi Sharukta Tabak Nasing Badan Badegi. Doktor gi pautak matung ina makata na laying mamathok tai aina khangalakpadagi ngasi ayuk pung 12 taba matamda AIIMS ta admit tawkhibani aire Thoubal Commando Amasung Nongpok Sekmai police na tata dipper anidagi Yamlaba Tabacco ki Potlamsing phare ngasi nung tilpung amarom tabada Thoubal police commando amadi Nongpok Sekmai police ki apunba kangpuk amana jarpuk mayai kaithelda achataw jek tawbada chingnaningai oiba mawngda lakpa tata dipper anidagi churup amade masing Yamlaba Tabacco ki Potlamsing miyoi anidagi phagat pang amkre Police na pagal about Churup Amasung Tabacco ki Potlamsing Loina na para pamiyoi ani adude Yangambam Narian Singh Sahi Kunraga Nipan Apokpa Wai Ibodo Bising Lairang Thon Mamanglikay Amade Mirai Mayong Khairudin Sahi Kungamapan Apokpa Jalaluddin Lilok Nungay Kunog Dagine Makoy ani dagi pagal ki Potlamsing adude mine in Indonesia thaba Makoy ani dagi pagal ki Potlamsing adude made in Indonesia thaba International Cigarette Gudang Garam Cartoon Box Kumpoga Mathoy Dunhill Tobacco London Limited thaba Tobacco Pack Lishing Taraga Mathoi Changa Atopa Churup Cartoon Box Kulumdai Pagat Ke Makoy ani digi Paraba Potlamsing Amade Tata Dipper Konana Custom Preventive Force Palengi SP de Makatana Wang Pang Satanaba Sinakre Amaramda Singtamai Police ki Kambo Amanaka Wagi Maira Pibisingna Kucham Naraka Tongan Tongan Pamapam Singaki Pakalaki Junga Liter Chani Rongasi Mia Mamang the Baitaduna Mangan Kre Aire Pau Amadana Manjuri Misiki Matang the Janaki Wapamsing Tabacco on Thokpda MMWO Manipur Muslim Welfare Organization MMWO ki Publicity Secretary Adin Kulakpam Tadorba Cherolda MD Manjur Ahmad Police Amu Oina Tumbacha Bakang the Bamato Pazana Torumbagi Damag IPS Kapip Kena Impal East ki SP Oringada FRSN Letter Piram Krabamisak Amane Mahakasi Aukiba Sokle Ani Taramapangi Mas Taraga Tarita Matung Maram Kangandana Impal East Police na Pazin Kraba Matung the Logi Oiba Charges Ama Pauba Taudana Mars Contra the Yamna Minungsi Laitana Mangonda GIC Custody Constable Ashige Punche Kemanke Masida Senariba Kanakumba Ama Pauba Pakatunanga Shi Pauba the Jarak Pikiba Laitre Hiramasi Mata the Chief Minister Cabinet Minister Singh Amade Police ki Maru Oiba Musinga Andro Kendragi Hanaki Minister D.S. Sam Kumar JSC Amadi Imumanunga Wali Sanaki Bada Janaki Batazaba Piraki Wawa Pamsing Ngasi Pauba Tabak the Pangtokana Laire Laikidraba Manchuki Mama Asi Hakchanggi Pibam Yamna Sontare Angaubi Amagas Mak Pangkak Oire Sentok Lambit Laitaba Asi Yengbiraka Humanity Ground Yanaki Bising Tabacco na Pangtokpio Aire Nakalamaromda Meghalaya gi Power Minister Excellent Thokpda Scort Mari Sokle Meghalaya gi Power Minister James K. Sangma ngarang Impal dagi hankraba matung asi ay Anganbada Assam gi Nagaon Excellent Thokpda Mahaki Scort Mari Sokpda gi Aruba Pibamda Hospital de Lekanakre Aire Minister James K. Sangma de Asok Apan Yahudre James K. Sangma ngarang NPP ke National President su oiriba Meghalaya ki Chief Minister former Sangma kapunna ngarang International Airport de Thunglabada Rapid Antigen Test over the Covid-19 positive oibadagi numit adumakta dahan kharpa matung asigi laibak tiba thotok adu thokibani ma Guwahati dagi kasi ayuk charter flight amada Silong tamna chatnaba honabada flight jadabadagi by road ta chatnaba thorang asi lokibani aire Maragasida Chief Minister N.Biren Covid-19 test Toukhre Ngasi Athengbada result khanglagani Haukiba September 13 da Impal City Convention da pangthokiba Startup Conclave 2020 da saruk yakiba Manipur Sarkar ki Information and Public Relation Minister Oirba T.S. Biswajed Covid-19 positive oikibadagi numit adugi thorom adu da hakteng nanat loidakiba Manipur ki Chief Minister N.Biren chumangjongnana section thorang ki thapuk dokutpa oina ngasi ayu Covid-19 test Toukhre Pausi asina pangba paugi matuk inna ngasi Medical Department ki mari dina bakangbu amba laktuna CM Secretary Chief Minister N.Biren gi swab test lauke Loina na Chief Minister ganak na CM Secretary thabak tomina official karaso Covid-19 test lauke ngasi iklo ki Chief Minister amsong official kharagi swab test ki report ngasi numidang Athengbada soidana khangragane result adugi matuk ina Chief Minister Covid-19 na negative oire amadi positive oire haibadu khangbangam lagani aire Pawasina makatari badi September 13 da pangthokiba Startup Conclave aduda saruk yakiba Minister Singh MLA Singh Manipur Sarkar ki Chief Secretary amadi high ranking official singchu mathang Covid-19 test tokthokpagi thabak chathanaba sem sare haibagi pau tare aroibeda content sing asigi maroiba pau khara si pau damjariba Manipur local news YouTube channel amadi Facebook page asidagi yengbir bopna maputhaga chari loinana
चैनल असिना तुम कानारबदी सब्सक्राइब लाइक एंड शेयर तौब कौभी पुनमकपु अमुक हन्ना थागचरी।